Sahi lising kayagi puwari leijaba aikoigi iramdam Manipurni. Lamdam masida khundariba tongan ba yalomi singi manungda Meitei shu amani. Angan matamdagi hauna Meitei na lamdam masigi tongan ba mafam singda khul lingduna khunda laitaki. Makhoina mafam maduda tongan ba sinfam suduna amadi Meitei phurupki nat chatnabi lining laishon harau kumaina singba ningthina chatnaduna chahi kayagi mamangdagi leirakli. Matamgi iselda ahongma khara leirabashu hairiba khulsing asina ngasisu Meitei phurupki saktam ngakli. Asigumlaba khulsing asigi manungda Tengnopal jila ki manung channa Bharat Myanmar ngamkhai paring nakna khundariba Kwatha khulsu amani. Imphal more lambida chatlaga Imphal lagi kilometer sama khara hena chatlaga Meitei phurupki khul Kwatha asi lei. Masi hairiba lambi asida khudeng thabi yaudringai lambi gi oithangba nakalda chinglakta kilometer 6 lom sangsilaga leiba khul amani. Kwatha da leiba ahal singna phongdorakpagi matung inna Manipurda kiya mana ningthau oikhiba English singa chamari humputaret ki mamangdagi hauna khul asi leire hairi. Kwatha gi mamang thangba maikeida Kwatha khunau maning thangba maikeidana leibi khul awang thangba kanbang amadi makha thangba maikeidana khudeng thabi leiri. Angan matamda Kwatha khulgi manak nakna tongan ba khulsing leirammi hairi. Adubu matamgi khongleida hana leiramba khulsing adugi manungda khul kharadi haujik leitare. Haujik Kwatha hairiba khul asigi leikhidraba ahal laman singadu Nungai tong haiba mafam madudagi haurukkibani hairi. Kwatha khul asi Khamen Lokching amadi Lokchau sing anegi Yanglida khundaba khul amani. Haujik khul asida yumthong mariputare tari. Misingna chamri maripu oiri. Aduga khul asida sagai taruk taret lom leiri. Makhoigi manungda Ningthokjam, Angom, Khuman, Takhelambam, Sorokhaibam amasung Khetri mayumna singba yauri. Kwatha khulgi maming asi thon khibagi matangda Manipur gi ningthau kya mana pan khiba matamda thokhiba thaudok ama khul asigi ahal lamal singna wari oina hojik su linari. Wari asigi matung inna Manipur gi ningthau kiyamba amadi awa ningthau khigoba anina matamduda khul asida chak chaminakhi. Chak chabu loiraba matungda makhoi anina kwa puthoktuna chaminakhi. Maduda kwa maru lembadagi khunja singda kwa adu mafam aduda thau karigumba aikoina ningthau masa asengba oirabadi kwa asi soidana haugani haina sinarammi hairi. Matungda kwa pambi adu haurukpadagi ningthauna mafam aduda kwa paktaknana thahanki hairi. Hiram asigi matangda Kwatha khulgi ahal ibungo Ningthokjam iboholna Akashvani Imphal-gi ipau kangbuda asumna phongdorakli. Khoigi mayamna nganglabijide kyam ningthau hakthak modogi kapogi awaning tau bongning tau khikowa moi anina kwa se Kwatha da lak matamda ngasagi Kwatha se ai ijenau lei mena Kwatha je jangda yate da jangdam matam jera ngasai makoi ni je chakcha minai chakcha matamda ai goi gi awaning tau khikowa bongning tau sena ba pothoe Putoga ay ko'y may tingin daw siya na kiamin daw siya na mapumputo sa amin ng matam siya kwa si lem na bisa lem ang matam siya masi kwa siya masi ay ko'y ani siya na ning thong masa asing man hay warabri kwa siya haw isum hay raga Kwatha gi khorak pa siya khorak pa kwa siya ay ko'y na tama kwa siya bajan na Kajana Tamo, how the how matam I am lakane.
ꯃꯗ ꯍꯧꯕ ꯃꯇꯝ ꯑꯩꯈꯣꯏ ꯑꯃ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯊꯝꯃꯤꯕ ꯅꯤꯡꯊꯧꯁꯤꯅ ꯃꯗꯩ ꯃꯣꯏ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝ ꯍꯧꯔ ꯃꯇꯝ ꯑꯁ ꯃꯁꯤꯗ ꯍꯧꯔꯦ ꯃꯁꯤ ꯐꯖꯅ ꯅꯪꯈꯣꯏ ꯈꯥꯖꯤꯜꯂꯒ ꯊꯝꯃꯣ ꯍꯌꯦꯡ ꯃꯁꯤꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯃꯔꯨꯁꯦ ꯃꯤ ꯑꯃꯠꯇꯅ ꯆꯥꯕ ꯌꯥꯔꯣꯏ ꯅꯣꯏꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯑꯍꯟꯁꯤꯡꯅ ꯃꯁꯤ ꯃꯔꯨꯁꯤ ꯊꯥꯖꯤꯜꯂꯣ ꯄꯨꯔꯥ ꯊꯥꯗꯧꯅꯤ ꯑꯃꯠꯐꯥꯎ ꯆꯥꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯒꯅꯤ ꯉꯁꯥꯏ ꯊꯥꯏꯅꯒꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯗꯤ ꯀꯟꯕꯅꯤꯅ ꯃꯗꯩ ꯊꯝꯂꯒ ꯃꯈꯣꯏꯁꯤꯅ ꯃꯩꯀꯣꯛ ꯃꯈꯥꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯃꯈꯥꯁꯤꯗ ꯂꯝꯁꯤ ꯍꯥꯏꯗꯣꯛꯂꯒ ꯈꯨꯟ ꯑꯣꯏꯅ ꯃꯌꯥꯝ ꯍꯧꯔ ꯊꯥꯏ ꯃꯗꯨꯅ ꯃꯃꯤꯡꯁꯦ ꯀ꯭ꯋꯥꯊꯥ ꯍꯥꯏꯅ ꯊꯣꯟꯕ ꯆꯤꯡꯗꯣꯟꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯁꯤꯒꯦ ꯍꯥꯏꯐꯝꯁꯦ ꯁꯣꯝꯕꯅ ꯑꯩꯈꯣꯏꯒꯤ ꯈꯥꯃꯤꯂꯣꯛ ꯆꯤꯡ ꯁꯣꯝꯕꯅ ꯑꯩꯈꯣꯏꯒꯤ ꯂꯣꯛꯆꯥꯎ ꯆꯤꯡ ꯍꯥꯏꯁꯦ ꯂꯣꯛꯆꯥꯎ ꯂꯣꯛ ꯃꯆꯥ ꯑꯃ ꯂꯩꯌꯦꯕ ꯃꯗꯨꯒꯤ ꯍꯥꯏꯀꯩ ꯈꯔꯒ ꯑꯩꯈꯣꯏ ꯂꯝꯂꯥꯃꯨꯡ ꯆꯤꯡ ꯍꯥꯏꯌꯦ ꯃꯗꯨꯒꯤ ꯌꯥꯡꯂꯤꯗꯅꯦ ꯑꯩꯈꯣꯏ ꯂꯩꯔꯤꯁꯦ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝꯅ ꯃꯤꯁꯦ ꯁꯥ ꯉꯥ ꯍꯩꯖꯕ꯭ꯔꯥ ꯃꯗꯨ ꯃꯆꯤꯟ ꯃꯆꯤꯟ ꯌꯥꯝ ꯂꯩ ꯈꯨꯟ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯥꯗ ꯂꯥꯏ ꯃꯊꯛꯇ ꯑꯃ ꯍꯥꯏꯗꯛꯂꯒ ꯍꯩꯒꯤꯔꯣꯛ ꯃꯗꯒꯤ ꯇꯦꯕꯥꯂꯣꯛ ꯃꯗꯩ ꯈꯨꯟ ꯃꯃꯤꯡ ꯌꯥꯝ ꯂꯩꯌꯦꯕ ꯍꯧꯖꯤꯛꯁꯦ ꯃꯃꯥꯡꯅ ꯀꯣꯊꯥ ꯈꯨꯟ ꯃꯅꯤꯡꯉꯩꯅ ꯁꯣꯝꯕꯅ ꯂꯩꯕꯤ ꯑꯋꯥꯡꯗꯅ ꯑꯖꯔ ꯀꯟꯕ ꯈꯥꯗꯅ ꯈꯨꯗꯦꯡ ꯊꯥꯕꯤ ꯏꯝꯐꯥꯜꯗꯒꯤꯅ ꯊꯥꯁꯦ ꯀꯤꯂꯣꯃꯤꯇꯔ 100 ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯀ꯭ꯋꯥꯊꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯄꯥꯝꯂꯧ ꯎꯕ ꯁꯣꯏꯕꯨꯝ ꯄꯨꯊꯣꯛꯄ ꯍꯔꯤꯕꯣꯞ ꯂꯣꯛꯇꯨꯅ ꯌꯣꯟꯕ ꯀꯣꯝꯂꯥ ꯍꯩꯊꯨꯝꯅꯆꯤꯡꯕ ꯍꯩ ꯔꯥꯁꯤꯡ ꯄꯨꯊꯣꯛꯄꯅ ꯃꯔꯨꯑꯣꯏꯕ ꯁꯤꯟꯐꯝ ꯑꯣꯏꯔꯛꯈꯤ ꯃꯈꯣꯏꯅ ꯄꯨꯊꯣꯛꯄ ꯄꯣꯠꯊꯣꯛꯁꯤꯡ ꯑꯗꯨ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯉꯝꯈꯩ ꯁꯍꯔ ꯃꯣꯔꯦꯗ ꯄꯨꯗꯨꯅ ꯌꯣꯜꯂꯒ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥꯊꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯨꯑꯣꯏꯕ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯁꯤ ꯃꯩꯇꯥꯟ ꯂꯣꯛꯄ ꯑꯃꯗꯤ ꯁꯣꯏꯕꯨꯝ ꯄꯨꯊꯣꯛꯄꯅ ꯑꯣꯏꯔꯦ ꯃꯇꯝ ꯑꯃꯗ ꯄꯨꯊꯣꯛꯂꯝꯕ ꯍꯩ ꯔꯥꯁꯤꯡ ꯑꯗꯨꯁꯨ ꯄꯥꯝꯕꯤꯁꯤꯡ ꯃꯨꯠꯁꯤꯜꯂꯛꯄꯗꯒꯤ ꯄꯣꯠꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯤꯡꯊꯧꯖꯝ ꯏꯕꯣꯍꯜꯅ ꯃꯈꯥ ꯇꯥꯅ ꯑꯁꯨꯝꯅ ꯍꯥꯏ ꯊꯥꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯣꯊꯥꯒꯤ ꯍꯤꯡꯅꯅꯕꯁꯤꯗꯤ ꯄꯥꯝꯂꯧ ꯁꯨꯕ ꯃꯗꯨꯒꯤ ꯍꯩꯔꯤꯕꯣꯞ ꯌꯣꯟꯕ ꯃꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯅ ꯇꯧꯔꯝꯕꯁꯦ ꯍꯩꯔꯤꯕꯣꯞ ꯌꯣꯟꯅꯒ ꯁꯣꯏꯕꯨꯝ ꯌꯣꯟꯅꯒ ꯃꯣꯔꯦꯗ ꯌꯣꯟꯊꯣꯛꯄꯁꯦ ꯌꯣꯟꯅꯒ ꯃꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯗꯅ ꯍꯩ ꯔꯥꯁꯤ ꯑꯗꯨꯛ ꯌꯧꯅ ꯂꯩꯇꯔꯦ ꯀꯔꯤꯅꯣ ꯃꯇꯝ ꯇꯤꯟ ꯇꯥꯕ ꯃꯗꯨꯅ ꯍꯩꯊꯨꯝ ꯀꯣꯝꯔꯥ ꯍꯥꯏꯕꯁꯤ ꯃꯨꯠꯂꯛꯂꯦ ꯍꯩꯔꯤꯕꯣꯞꯄꯨꯗꯤ ꯂꯩꯔꯤ ꯈꯔ ꯃꯗꯨꯒꯤ ꯍꯩꯅꯧ ꯈꯔ ꯂꯩꯔꯤ ꯌꯣꯡꯆꯥꯛ ꯃꯗꯨ ꯍꯧꯖꯤꯛꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯤ ꯀꯣꯊꯥꯅ ꯋꯥꯕꯁꯤ ꯁꯣꯏꯕꯨꯝ ꯃꯔꯨ ꯑꯣꯏꯅ ꯃꯆꯟꯅ ꯁꯤꯟꯐꯝ ꯑꯆꯧ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯃꯩꯇꯥꯟ ꯈꯥꯡꯕꯁꯤ ꯃꯇꯝꯗꯨꯗꯗꯤ ꯀꯨꯀꯤꯅ ꯈꯥꯡꯖꯔꯝꯕꯅꯤ ꯀꯣꯊꯥꯅ ꯃꯩꯇꯥꯟ ꯈꯥꯡꯕ ꯍꯩꯇꯦ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯃꯆꯥ ꯃꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯉꯝꯃꯅꯕ ꯇꯝꯃꯛꯇꯔꯝꯕꯗꯨꯅ ꯃꯩꯇꯥꯟ ꯈꯥꯡꯅ ꯂꯩ ꯃꯗꯨꯒ ꯍꯥꯟꯅꯗꯤ ꯃꯇꯝ ꯑꯃꯗꯗꯤ ꯎꯁꯦ ꯑꯩꯈꯣꯏ ꯎꯄꯥꯛꯀꯤ ꯂꯥꯎꯟꯁꯦ ꯄꯨꯊꯣꯛ ꯍꯧꯖꯤꯛꯇꯤ ꯎ ꯃꯨꯠꯂꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕꯁꯦ ꯍꯧꯖꯤꯛ ꯃꯇꯝꯁꯤꯅꯤ ꯑꯩꯈꯣꯏ ꯀꯣꯊꯥꯒꯤ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕ ꯀ꯭ꯋꯥꯊꯥ ꯈꯨꯜꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯨ ꯉꯁꯤꯗꯤ ꯑꯍꯣꯡꯕ ꯈꯔ ꯂꯥꯛꯄ ꯎꯔꯦ ꯍꯧꯖꯤꯛ ꯈꯨꯗꯦꯡ ꯊꯥꯕꯤ ꯌꯧꯔꯝꯗꯥꯏꯗ ꯂꯩꯕ ꯈꯨꯜ ꯑꯁꯤꯒꯤ ꯆꯪꯐꯝ ꯆꯤꯡꯂꯛꯀꯤ ꯂꯝꯕꯤꯁꯤ ꯕ꯭ꯂꯦꯛ ꯇꯣꯞꯄꯤꯡ ꯇꯧꯔꯦ ꯊꯛꯅꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕꯒ ꯂꯣꯏꯅꯅ ꯏꯂꯦꯛꯇ꯭ꯔꯤꯛꯁꯤꯇꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦ ꯈꯨꯜ ꯑꯁꯤꯗ ꯃꯍꯩ ꯂꯣꯏꯁꯪ ꯑꯃꯗꯤ ꯑꯅꯥ ꯂꯥꯌꯦꯡꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯦ ꯑꯗꯨꯕꯨ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯑꯃꯗꯤ ꯏꯝꯐꯥꯜ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯚꯥꯔꯥ ꯑꯃꯗꯤ ꯕꯣꯔꯗꯤꯡꯗ ꯂꯩꯗꯨꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯔꯤ ꯀ꯭ꯋꯥꯊꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯍꯦꯜꯊ ꯁꯦꯟꯇꯔꯒꯤ ꯗꯣꯛꯇꯔ ꯇꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯇꯕꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤ ꯍꯥꯏꯔꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯊꯕꯛ ꯐꯪꯗ꯭ꯔꯤꯕ ꯅꯍꯥꯁꯤꯡꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯟꯗꯥꯟ ꯂꯝꯕꯤ ꯑꯣꯏꯔꯤꯕ ꯁꯤꯟꯐꯝꯁꯤꯡꯗ ꯊꯕꯛ ꯇꯧꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯟꯖꯥ ꯅꯤꯡꯊꯧꯖꯝ ꯅꯣꯕꯣꯅ ꯑꯁꯨꯝꯅ ꯍꯥꯏ ꯑꯩꯈꯣꯏ ꯑꯦꯗꯨꯀꯦꯁꯟꯒꯤ ꯂꯥꯏꯟꯗꯤ ꯈꯤꯇꯪ ꯁꯣꯜꯂꯦ ꯃꯔꯝꯗꯤ ꯁ꯭ꯀꯨꯜꯗꯤ ꯂꯩ ꯁ꯭ꯀꯨꯜ ꯂꯩꯔꯒ ꯑꯣꯖꯥ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯃꯇꯝ ꯆꯥꯅ ꯀꯥꯕꯤꯗꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯔꯝ ꯑꯣꯏꯔꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯁꯔꯨꯛꯁꯤ ꯋꯥꯠꯂꯦ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤ
ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯇꯝꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯩꯅ ꯑꯩꯈꯣꯏꯁꯦ ꯑꯉꯝ ꯁꯨꯔꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯁꯤꯅ ꯑꯉꯝꯕ ꯃꯩꯇꯥꯟ ꯈꯥꯡꯕ ꯁꯣꯏꯄꯨꯝ ꯈꯥꯡꯕ ꯀꯣ ꯑꯗꯨ ꯇꯧꯔꯒ ꯃꯤꯔꯝꯗ ꯑꯌꯥꯝꯕ ꯊꯥꯏ ꯉꯁꯥꯏ ꯃꯆꯥꯁꯤꯡꯁꯤ ꯂꯥꯏꯔꯤꯛ ꯍꯩꯍꯟꯅꯤꯡꯕꯅꯤꯅ ꯑꯗꯨꯒ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯑꯋꯥꯕ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯁꯛꯇꯝ ꯑꯃ ꯐꯪꯉꯤ ꯁꯦꯟꯗꯣꯛ ꯂꯝꯕꯤ ꯂꯩꯇꯕꯅꯤ나 ꯑꯗꯨ ꯁꯨꯔꯒ ꯇꯥꯜꯂꯒ ꯑꯉꯥꯡꯁꯤꯡ ꯇ꯭ꯌꯨꯁꯟ ꯊꯥꯕ ꯁ꯭ꯀꯨꯜꯒꯤ ꯐꯤ ꯄꯤꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯁꯤꯗ ꯆꯠꯈꯤꯕꯅꯤꯅ ꯑꯥꯗ ꯂꯩꯀꯥꯟꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯀꯥ ꯚꯥꯔ ꯂꯧꯗꯕꯁꯨ ꯌꯥꯗꯦ ꯑꯗꯨ ꯀꯥ ꯚꯥꯔ ꯂꯧꯔꯒꯁꯨ ꯉꯁꯥꯏꯒꯤ ꯃꯇꯝꯁꯤꯅ ꯐꯠꯇꯕꯅꯤꯅ ꯑꯉꯥꯡꯁꯤꯡꯁꯤ ꯃꯇꯣꯝ ꯈꯛꯇ ꯀꯥ ꯚꯥꯔ ꯊꯝꯕꯁꯤꯗꯤ ꯃꯇꯣꯝ ꯈꯛꯇꯅ ꯑꯗꯨ ꯇꯧꯋꯦꯗ ꯀꯨꯁꯤꯗ ꯑꯣꯏꯅꯤꯡꯉꯦ ꯂꯥꯏꯔꯤꯛ ꯇꯝꯅꯤꯡꯉꯦ ꯇꯝꯅꯤꯡꯗꯕ ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯂꯥꯞꯅ ꯂꯩꯕꯅꯤ ꯎꯗꯕꯅꯤꯅ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤ ꯐꯉꯥꯏ ꯍꯣꯠꯅꯔꯛꯄꯗ ꯋꯥꯈꯜꯗ ꯐꯅꯕ ꯍꯣꯠꯅꯔꯛꯄꯁꯤꯗ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯤꯡꯗ ꯑꯌꯥꯝ ꯊꯝꯃꯤ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯕꯗꯤ ꯏꯗꯨꯀꯦꯁꯟꯒꯤ ꯂꯥꯏꯟꯗ ꯍꯩꯖꯥꯅꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯔꯤꯛ ꯍꯩꯇ꯭ꯔꯗꯤ ꯉꯁꯥꯏꯒꯤ ꯃꯤꯠ ꯇꯥꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯄ꯭ꯔꯃꯥꯟ ꯑꯃ ꯂꯩꯕꯅꯤꯅ ꯋꯥꯅ ꯑꯩꯈꯣꯏꯁꯤ ꯂꯥꯏꯔꯤꯛ ꯍꯩꯕ ꯈꯔ ꯂꯩꯔꯛꯂꯦ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯕꯤ ꯑꯦ ꯂꯣꯏꯔꯦ ꯕꯤ ꯑꯦ ꯃꯤ 10ꯃꯨꯛ ꯂꯩ ꯕꯤ ꯑꯦ ꯂꯣꯏꯕꯁꯦ ꯑꯗꯨꯒ ꯑꯦꯝ ꯑꯦ ꯂꯣꯏꯕꯗꯤ ꯍꯟꯗꯛ ꯂꯣꯏꯒꯗꯕ ꯑꯃꯈꯛ ꯂꯩ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ ꯑꯦꯝ ꯌꯨꯗ ꯂꯩꯔꯤ ꯃꯥ ꯍꯟꯗꯛ ꯂꯣꯏꯗꯧꯕ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯇꯧꯕꯁꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ 2 ꯑꯃ ꯂꯩ ꯆꯧꯀꯤꯗꯥꯔ ꯑꯃꯅꯦ ꯂꯥꯏꯟꯃꯦꯟ ꯑꯃ ꯑꯗꯒꯤ ꯅꯔꯁ 2 ꯂꯩ ꯑꯗꯒꯤ ꯑꯣꯖꯥ 2 ꯑꯃꯒ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯗꯨꯒ ꯑꯪꯒꯔꯋꯥꯇꯤꯒꯤ ꯋꯥꯀꯔ ꯑꯃ ꯍꯦꯜꯄꯔ ꯑꯃꯒ ꯃꯣꯏ 4 ꯂꯩ A B ꯈꯥꯏꯗꯣꯛꯑꯦ ꯒ꯭ꯔꯨꯞꯁꯦ ꯑꯅꯥ ꯑꯌꯦꯡ ꯂꯥꯏꯌꯦꯡꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯍꯣꯏ ꯍꯦꯜꯊ ꯁꯦꯟꯇꯔ ꯑꯃꯕꯨꯗꯤ ꯂꯩ ꯑꯗꯨ ꯗꯣꯛꯇꯔꯗꯤ ꯑꯌꯥꯝꯅ ꯂꯩꯇꯦ ꯅꯔꯁ 2 ꯂꯩ ꯈꯨꯟꯖꯥꯒꯤ ꯑꯣꯏꯕ ꯗꯣꯛꯇꯔꯁꯤ ꯍꯥꯟꯅꯗꯤ ꯃꯣꯏꯅ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯅꯤ ꯍꯥꯏꯔꯝꯕꯅꯤ ꯍꯞꯇꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯅꯤ ꯍꯥꯏꯔꯝꯕꯁꯤꯅ ꯂꯥꯛꯇꯕꯒ ꯆꯞ ꯃꯥꯟꯅꯔꯦ ꯉꯥ ꯑꯣꯏꯔꯤꯕ ꯑꯁꯤ ꯂꯩꯔꯤꯕ ꯁꯤꯟꯐꯝꯁꯤꯗꯤ ꯃꯣꯏꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤ ꯁꯤꯟꯐꯝꯁꯤ ꯑꯇꯣꯞꯄ ꯁꯨꯡꯂꯩ ꯂꯩꯇꯦ ꯃꯩꯇꯥꯟ ꯈꯥꯡꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯁꯨꯕ ꯉꯝꯒꯥꯗ ꯑꯗꯨꯝ ꯁꯨꯖꯤꯟꯕ ꯌꯥꯎꯋꯦ ꯁꯣꯏꯕꯨꯝ ꯈꯥꯡꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯆꯤꯡ ꯂꯧꯅꯦ ꯄꯥꯝꯂꯧꯅꯦ ꯑꯩꯈꯣꯏꯁꯦ ꯇꯝꯄꯥꯛ ꯂꯧ ꯂꯩꯇꯦ ꯑꯩꯈꯣꯏꯁꯦ ꯆꯤꯡ ꯌꯥꯟꯊꯠꯂꯒ ꯎ ꯌꯥꯜꯂꯒ ꯃꯩ ꯊꯥꯗꯣꯛꯑꯒ ꯐꯧ ꯃꯔꯨ ꯑꯗꯨꯝ ꯍꯨꯟꯕꯅꯤ ꯍꯧꯖꯤꯛ ꯖꯨꯟꯗꯗꯤ ꯍꯧꯔꯅꯤ ꯍꯨꯟꯕ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯟꯐꯝ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯀ꯭ꯋꯥꯊꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀ꯭ꯋꯥꯊꯥꯗ ꯈ꯭ꯔꯤꯁꯇꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯌꯨꯝ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝꯊꯣꯡ 38 ꯔꯣꯝꯒꯤ ꯃꯅꯨꯡꯗ ꯇꯪꯈꯥꯏ ꯈꯔ ꯍꯦꯟꯅ ꯈ꯭ꯔꯤꯁꯇꯟ ꯂꯥꯏꯅꯤꯡ ꯆꯠꯈ꯭ꯔꯦ ꯃꯤꯇꯩꯒꯤ ꯂꯥꯏꯅꯤꯡ ꯆꯠꯄ ꯌꯨꯝ ꯃꯁꯤꯡꯅ ꯍꯟꯊꯔꯦ ꯈ꯭ꯔꯤꯁꯇꯥꯟꯒꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ 65 ꯔꯣꯝꯒꯤ ꯃꯃꯥꯡ ꯊꯧꯕꯥꯜ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯈꯤꯕ ꯄꯨꯔꯣꯟ ꯀꯧꯕ ꯃꯤꯇꯩ ꯑꯃꯅ ꯁꯟꯗꯣꯛꯂꯝꯕꯅꯤ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯋꯥꯊꯥ ꯈꯨꯜꯒꯤ ꯌꯨꯝ 3 ꯈ꯭ꯔꯤꯁꯇꯟ ꯂꯥꯏꯅꯤꯡ ꯆꯠꯍꯟꯈꯤ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯈ꯭ꯔꯤꯁꯇꯟ ꯂꯥꯏꯅꯤꯡ ꯆꯠꯄ ꯌꯨꯝ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ ꯃꯁꯤ ꯃꯐꯝ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯋꯥꯊꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯏꯝꯐꯥꯜ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯑꯉꯟꯕ ꯃꯇꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯃꯈꯣꯏꯕꯨ ꯆꯤꯡꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯅ ꯃꯤꯇꯩꯁꯤꯡꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯈꯤꯕ ꯀꯌꯥ ꯂꯩꯈꯤ ꯍꯥꯏꯔꯤ ꯃꯗꯨꯗ ꯄꯦꯟꯗꯕꯗꯒꯤ ꯌꯨꯝ ꯀꯌꯥ ꯈ꯭ꯔꯤꯁꯇꯟ ꯂꯥꯏꯅꯤꯡ ꯆꯠꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯀ꯭ꯋꯥꯊꯥꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯅ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯑꯅꯤꯕꯨ ꯃꯐꯝꯗꯨꯗ ꯏꯔꯥꯠꯂꯤ ꯍꯥꯏꯔꯤꯕ ꯂꯥꯏꯐꯝꯁꯤꯡ ꯑꯁꯤ ꯀ꯭ꯋꯥꯊꯥ ꯈꯨꯜꯅ ꯍꯦꯛ ꯂꯩꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯅ ꯏꯔꯥꯠꯂꯛꯄꯅꯤ ꯍꯥꯏꯔꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯤꯇꯩꯁꯤꯡꯅ ꯆꯠꯅꯕꯤꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯃꯗꯤ ꯖꯒꯣꯏ ꯏꯁꯩꯅꯆꯤꯡꯕ ꯃꯇꯝ ꯃꯇꯝꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯀ꯭ꯋꯥꯊꯥ ꯈꯨꯜꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯑꯋꯥꯕ ꯂꯩꯕꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯣꯡꯄꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯣꯡꯄꯣꯛ ꯄꯥꯟꯊꯣꯏꯕꯤ ꯍꯔꯥꯎꯕꯒꯤ ꯀꯨꯝꯍꯩ ꯑꯗꯨ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯨꯔꯦ ꯑꯗꯨꯕꯨ ꯀꯨꯝꯁꯤ ꯆꯍꯤꯒꯤꯗꯤ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯇꯩꯒꯤ ꯑꯣꯏꯕ ꯐꯤꯖꯦꯠ ꯆꯛꯆꯥ ꯉꯁꯤ ꯐꯥꯎꯕ ꯀꯥꯏꯗꯅ ꯉꯥꯛꯅ ꯆꯠꯂꯤ
matam matamgi harau kumai ningol chakauba yauksang yauna tongan ba natki kumai sing mafam madugi khunja singna pangthoktuna lakli Bharat Myanmar ngamkhai paringda khundariba khullasigi nupi singna ngasi phawbada chanabigi phijet chakcha amadi harau kumai sing ngaktuna chatpasi aikhoigi chawthok chaningaini masiga loinana mitai singi aruba laifam sing amadi umang lai singi lai haraubuna singba pangthokpa asina makhoina phurupki chana lonchat kadai phawbada ngakna chatpa ngamnaba hotnaribagi haibadu mayek sengna mami tari masigi matangda Kwatha khulgi ahal ibungo angom itona asumna hai Nila harawi de yamna koi kungi oina de na boning thau panthui itara adu na harau matamna kalen tha da adum harau chakau bor ni mon chakau gai gari punam adum tau yaksang bawa adum tau ri itara cherau ba yaksang mai ti na tau ri kai loi tau ri itara ado na hoi na Imphal na tau bu na hoi ching da mai ti go ne na wa mai ti kun ma oi ne na adum mai ti gi chan ni de tum tau ri itara kun yewa pa de ya mu re itara kun wa le da de gi kari yang wa li da kun gi wa pati bari da lai ri itara mamin palu dra ga do ya mana wa na ri ji doctor marang kai ta bai itara pharmacy lai ta ba wa nang khodak ta khudong ji wa ai di o bo khot ba ana ye thol kan da mori da na tra di upai lai ta ba adu mori da chathuk bi sing gi je khoi gi anai gi gari lai tra di mi gari wa ru a paisa a ye ung chang ye da dana adi ana gi matang da di khara wa ye ta ba da de Manipurda Kwatha khulasi chananaba soibumgi pothok puthokpada maming chatli hairiba soibum asi puthoknaba mafam madugi khunja singna wa makhal anigi wanong natraga usoi sijinari adubu matam amada Kwatha khulgi akoibada wa marang kaina howduna soibumgi pothok marang kaina puthoklambadu ngasidi hanthare mafam adugi akoibada howba wasing wa mapan sakhiduna wa masing yamna mangkhibadagi soibumgi pothok asi hantharakpani hawjik mafam adugi khunja singna athapa singi mafam singda chatuna soibumgidamak wanong natraga usoi thinari masigidamak khunja singna mi nektuna thihenbasu yauri kariguma matamda khunja singna Myanmar dagi wanong natraga usoi leiduna soibum puthokpagi thabak asi tauri chahi khudingi June amadi July thada usoi asi hauraga August amasung September thada masibu lok'i madugi matungda hairibu usoi adu soiduna wagi polang achobada namduna thamlaga December natraga January da soibum asi puthokpani Kwatha gi mioi singna makhoina puthokpa soibumgi pothok singasi maru oina kakchingdi yoli hairiba thabak asida Kwatha khulgi nupi singna achobu thodang lori masigi matangda khulasigi miyai chalabi nupi apabina Akashbani Imphal gi ipau kangbuda asumna phongdorakli Sugumji Kwatha khundagi dumna khoi ramdagi khoi ainga ingena duwaida khoe aduga kot wan ko saraga nami la maningda la thare mathakta plastic na kupsile aduga lung nalchile aduga tha mani su matamda saba yare matamda kairaga yole yonbana kakchingda ya mathai khoi sugum thamji kakchingda Kwatha gi sumji Mauji bungo wa sina uigadara karino lam gi sugumji tangkhaim na khungang chubum hawe ye tangkhaim na Kwatha chubum hawe ado bazada yolde khoina sum yengda kare matam ga se khoi dagi di khoini sana namdaga direct ka imda yawdan dum pure dona aduga yoli moidi bazada yawi matam dadi sugum du moina wet kana ba ising khikchen ba khangde kari taisin ba khangde dum tawraga yoli khoini u mo da khoin pham u matam dadi khoi kari cha ketelido de sing tham moina cha ka khijele kup na thang sujile raga ali do khara khandu era mo yori man chawalaga kaching soibum moina tongana sembewa pibdi Kwatha dagi yamne chubum Kwatha soibum ji thokpai jangji handre di waji koigi chahi kuirba chahi yangkhai gi matung ji waji marai ta baina waji mapan sa laga siba aduganda wa makhadani suyeba wa makhadani sida koi unap hai waji sida matamda uyeng hai waji da dakhotpadadi khara waji chomba khara wale chomba walabnena waji chomji tang ma hindile khara waji mapung phadramnena adu ji waji mapan sari waji khara chongkhalakpa
ꯃꯔꯦꯛ ꯐꯥꯗꯅꯤꯗ ꯋꯥꯗꯨ ꯌꯥꯟꯕ ꯌꯥꯗꯕꯅꯤꯅ ꯑꯗꯨꯅ ꯋꯥꯗꯨ ꯃꯔꯥꯡ ꯀꯥꯏꯗꯕꯅꯤꯅ ꯈꯔ ꯍꯦꯟꯅ ꯍꯟꯊꯕ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯁꯤ ꯁꯤꯟꯐꯝꯁꯤ ꯁꯤꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯂꯧ ꯃꯇꯝꯗ ꯂꯧ ꯁꯨꯏ ꯂꯧ ꯂꯣꯏꯕ ꯃꯇꯝꯗ ꯂꯧꯗꯒꯤ ꯃꯩꯇꯥꯟ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯤꯡꯁꯤ ꯌꯥꯜꯂꯒ ꯃꯩꯇꯥꯟ ꯈꯥꯡꯉꯤ ꯁꯣꯏꯕꯨꯝ ꯂꯣꯏꯕ ꯃꯇꯝꯗ ꯁꯣꯏꯕꯨꯝ ꯑꯗꯨꯝ ꯂꯣꯏꯕ ꯃꯇꯝꯗ ꯂꯧ ꯁꯨꯔꯦ ꯂꯧ ꯁꯨꯕ ꯃꯇꯝꯗ ꯂꯣꯏꯔꯒ ꯃꯩꯇꯥꯟ ꯅꯤꯡꯊꯝꯊꯥ ꯃꯇꯝꯗꯅ ꯃꯩꯇꯥꯟ ꯈꯥꯡꯕ ꯑꯐꯪꯕ ꯑꯩꯈꯣꯏꯒꯤ ꯁꯤꯡ ꯈꯥꯏꯔꯒ ꯌꯣꯜꯂꯦ ꯃꯩꯇꯥꯟ ꯈꯥꯡꯂꯒ ꯌꯣꯜꯂꯦ ꯂꯝꯒꯤ ꯃꯅꯥ ꯃꯁꯤꯡ ꯍꯦꯛꯂꯒ ꯌꯣꯜꯂꯦ ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯝꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯇꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯦꯗꯤ ꯂꯝꯕꯤ ꯐꯔꯕꯅꯤꯅ ꯒꯥꯔꯤ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒꯤ ꯇꯣꯇꯤ ꯇꯥꯕꯅ ꯏꯁꯤꯡ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯒꯦ ꯍꯩꯌꯦꯕ ꯃꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯕꯗꯣ ꯁꯤ ꯃꯉꯥꯏꯔꯦ ꯃꯍꯣꯏ ꯅꯨꯡꯉꯥꯏꯔꯦ ꯍꯥꯟꯅꯗꯤ ꯏꯁꯤꯡꯁꯨ ꯇꯨꯔꯦꯟꯗꯒꯤ ꯂꯣꯛꯈꯥꯗꯒꯤ ꯁꯣꯛꯏ ꯑꯗꯨꯒ ꯃꯩ ꯂꯥꯛꯇꯕ ꯃꯇꯝꯗꯗꯤ ꯇꯦꯁꯤꯡꯅ ꯃꯩ ꯊꯥꯜꯂꯒ ꯁꯤꯖꯤꯟꯅꯃꯤ ꯂꯦꯝ ꯁꯤꯖꯤꯟꯅꯩ ꯃꯩ ꯃꯔꯥꯡ ꯀꯥꯏꯔꯛꯄ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯔꯛꯄ ꯂꯝꯕꯤ ꯊꯣꯡ ꯅꯨꯡꯉꯥꯏꯔꯛꯄꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤꯗꯤ ꯀ꯭ꯋꯥꯊꯥ ꯈꯨꯜꯕꯨ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯈꯪꯂꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯀꯌꯥ ꯆꯠꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯒ ꯎꯅꯕ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯄꯥꯏꯈꯠꯄꯒꯤ ꯄꯥꯎ ꯇꯥꯔꯤ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯕꯣꯔꯗꯔ ꯚꯤꯂꯦꯖ ꯍꯠ ꯁꯦꯝꯒꯠꯅꯕꯒꯤ ꯊꯧꯔꯥꯡ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯇꯥꯕ ꯐꯪꯂꯤ ꯃꯁꯤꯅ ꯏꯀꯣ ꯇꯨꯔꯤꯖꯝ ꯆꯥꯎꯈꯠꯍꯟꯕꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯕ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯥꯁꯥ ꯂꯩꯔꯤ ꯀ꯭ꯋꯥꯊꯥ ꯈꯨꯜꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 5 ꯂꯥꯞꯅ ꯃꯃꯥꯡ ꯃꯥꯏꯀꯩꯗ ꯆꯠꯂꯒ ꯀ꯭ꯋꯥꯊꯥ ꯈꯨꯅꯧ ꯍꯥꯏꯕ ꯈꯨꯜ ꯑꯃ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯀ꯭ꯋꯥꯊꯥ ꯈꯨꯜꯗ ꯂꯩꯔꯝꯕ ꯈꯨꯟꯖꯥꯁꯤꯡꯅ ꯂꯤꯡꯈꯤꯕ ꯈꯨꯜ ꯑꯃꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯚꯥꯔꯠ ꯃ꯭ꯌꯥꯟꯃꯥꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯣꯔꯗꯔꯒꯤ ꯄꯤꯂꯔ ꯅꯝꯕꯔ 34 ꯂꯩꯔꯤ ꯑꯗꯨꯒ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇꯅ ꯕꯣꯡꯌꯥꯡ ꯈꯨꯜ ꯂꯩꯔꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯑꯋꯥꯡꯗ ꯁꯇꯥꯡ ꯑꯃꯗꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯃꯥꯏꯀꯩꯗꯅ ꯕꯤ ꯕꯣꯡꯌꯥꯡ ꯍꯥꯏꯕ ꯈꯨꯜ ꯑꯁꯤ ꯂꯩꯔꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧ ꯑꯁꯤ ꯂꯝꯖꯥꯃꯨꯐꯥ ꯍꯥꯏꯔꯤꯕ ꯂꯣꯛ ꯑꯅꯤ ꯑꯁꯤꯒꯤ ꯏꯇꯤꯟꯐꯝ ꯃꯌꯥꯏꯗ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔꯒ ꯅꯛꯅꯕ ꯈꯨꯜ ꯑꯃꯅꯤ ꯈꯨꯜ ꯑꯁꯤga ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯣꯟꯗꯣꯡ ꯍꯥꯏꯕ ꯈꯨꯜ ꯑꯗꯨꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯀꯣꯟꯗꯣꯡ ꯈꯨꯜ ꯑꯁꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯗꯒꯤ ꯒꯥꯔꯤ ꯃꯆꯥꯗ ꯃꯤꯅꯤꯠ 5 ꯔꯣꯝꯗ ꯌꯧꯕ ꯈꯨꯜ ꯑꯃꯅꯤ ꯍꯧꯖꯤꯛ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯗ ꯌꯨꯝ 15 ꯔꯣꯝ ꯇꯥꯗꯨꯅ ꯂꯩꯔꯤ ꯈꯨꯜ ꯑꯗꯨꯗ ꯇꯥꯔꯤꯕ ꯌꯨꯝꯅꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯂꯥꯏꯁ꯭ꯔꯝ ꯅꯤꯡꯊꯧꯖꯝ ꯋꯥꯍꯦꯡꯕꯝꯅꯆꯤꯡꯕ ꯄꯟꯕ ꯌꯥꯏ ꯀ꯭ꯋꯥꯊꯥꯗꯒꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯁꯤ ꯐꯥꯎꯕꯗ ꯁꯝꯅꯕ ꯂꯝꯕꯤ ꯑꯁꯤꯗ ꯒꯥꯔꯤ ꯑꯆꯧꯕꯒꯤ ꯃꯇꯦꯡꯅ ꯅꯠꯇ꯭ꯔꯒ ꯈꯣꯡꯅ ꯆꯠꯂꯒ ꯌꯧꯕ ꯉꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯤꯟꯐꯝ ꯑꯁꯤꯁꯨ ꯄꯥꯝꯂꯧ ꯎꯕ ꯁꯣꯏꯕꯨꯝ ꯅꯝꯕ ꯑꯃꯗꯤ ꯑꯇꯣꯞꯄ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤ ꯀꯌꯥꯅ ꯑꯣꯏꯔꯤ ꯀ꯭ꯋꯥꯊꯥ ꯑꯃꯗꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯕꯨ ꯃꯇꯦꯡ ꯄꯥꯡꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯅꯣꯡꯃꯗ ꯇꯉꯥꯏꯐꯗꯅ ꯆꯪꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯅꯝꯐꯥꯂꯣꯡ ꯕꯣꯔꯗꯔ ꯃꯥꯔꯀꯦꯠꯇꯒꯤ ꯂꯩꯗꯨꯅ ꯁꯤꯖꯤꯟꯅꯔꯤ ꯃꯈꯣꯏꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄ ꯇꯥꯔꯕꯁꯨ ꯑꯌꯥꯝꯕꯅ ꯅꯝꯐꯥꯂꯣꯡꯗ ꯐꯥꯎꯔꯒ ꯃꯣꯔꯦꯔꯣꯝꯗꯒꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄꯁꯤꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯍꯦꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞꯁꯤꯡꯅ ꯈꯨꯟꯗꯥꯕ ꯔꯥꯖ꯭ꯌ ꯑꯃꯅꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯈꯨꯟꯗꯥꯔꯛꯂꯤꯕ ꯌꯦꯜꯂꯧꯃꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀ꯭ꯋꯥꯊꯥ ꯑꯃꯗꯤ ꯀ꯭ꯋꯥꯊꯥ ꯈꯨꯅꯧꯒꯤ ꯃꯤꯇꯩꯁꯤꯡꯁꯨ ꯑꯃꯅꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯕ ꯂꯥꯛꯄ ꯑꯃꯗꯤ ꯏ ꯄꯥꯎ ꯑꯃꯒ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯎꯅꯕ ꯉꯝꯕꯅ ꯇꯦꯡꯅꯧꯄꯜ ꯖꯤꯂꯥꯒꯤ ꯃꯅꯨꯡ ꯆꯟꯅ ꯆꯤꯡꯗꯣꯜꯗ ꯈꯨꯟꯗꯥꯔꯤꯕ ꯈꯨꯜ ꯑꯁꯤ ꯑꯩꯈꯣꯏꯒ ꯉꯁꯤꯗꯤ ꯅꯛꯁꯤꯟꯅꯕ ꯉꯝꯂꯦ ꯃꯁꯤꯅ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯑꯗꯨ ꯍꯦꯟꯅ ꯆꯠꯁꯤꯜꯍꯟꯕ ꯉꯝꯂꯤ ꯂꯝꯗꯝꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯆꯤꯡ ꯃꯥꯟꯗ ꯈꯨꯟꯗꯥꯗꯨꯅ ꯂꯩꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯉꯥꯛꯅ ꯆꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯕ ꯑꯃ ꯎꯠꯄ ꯉꯝꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯥꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯄꯥꯎ ꯀꯥꯡꯕꯨꯅ ꯄꯨꯊꯣꯛꯄ ꯑꯈꯟꯅꯕ ꯊꯧꯔꯝ ꯃꯤꯇꯩꯁꯤꯡꯒꯤ ꯑꯔꯤꯕ ꯈꯨꯜ ꯀ꯭ꯋꯥꯊꯥ ꯂꯣꯏꯖꯔꯦ
आकाशवाणी इम्फाल की इपाउ कांगबुना युमजकैस नुमित खुदिंगी अयुक्की पुंग 8 ताबा मतमदा लेप लेतना संदोकचरिबा अखन्नब थौरम असिबु ताबिरिबसिंगना थौरमसिंग असिगी मतंगदा आकाशवाणी इम्फालदा चिठी थाबिरक्तुना अपाम पामदा मोट फोंदोकपिरउ मसिग लोइनना थौरम असिगी परिंगदा यावहन्निंगबा अमदि संदोक अनिंगबा वारिसिंग अदुबुसु पनबिरउ हाइना नोलुकना हाइजरी थौरम असिगी अइबा थोकचोम जोगेंद्रजित थौरम पुथोकपा गिन गांगते तेंगबांगबा लाइश्रम हैप्पी अमसुंग हेरोजित थोकचोम लांथोक सखिबा Ngangom Kiran